ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,10 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯃꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫ ꯈꯨꯔꯨꯝꯖꯔꯤ ELITETV ꯒꯤ ꯇꯦꯁ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯤꯡ ꯇꯥꯏꯕꯤꯔꯤꯕꯁꯨ ꯑꯍꯥꯟꯕ ꯇꯔꯥꯃꯨꯛ ꯆꯔꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯀꯥꯔꯇꯨꯟꯁꯤꯡꯗ ꯀꯥꯔꯇꯨꯟꯁꯤꯡꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯀꯔꯤ ꯐꯣꯡꯗꯣꯛꯂꯤꯕ ꯀꯔꯤ ꯋꯥꯈꯜ ꯈꯪꯍꯟꯂꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯒꯦ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯕꯁꯤꯗ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯔꯤꯕ ꯀꯥꯔꯇꯨꯟꯁꯤ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟ ꯑꯃ ꯌꯦꯡꯉꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥꯁꯤ ꯈꯥꯡꯁꯤꯗ ꯑꯩꯈꯣꯏ ꯉꯧꯔꯒ ꯂꯩꯔꯦ ꯃꯩ ꯆꯥꯛꯑꯦ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯈꯣꯏꯔꯝꯕꯒꯤ ꯁꯛꯇꯝ ꯎꯔꯦ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯦ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯦꯞꯁꯦ ꯑꯗꯨꯒ ꯍꯥꯏꯔꯦ ꯆꯦꯛꯁꯤꯜꯂꯨꯅꯦ ꯏꯆꯥ ꯁꯥ ꯃꯩꯇꯩ ꯅꯈꯣꯏꯒꯤ ꯌꯦꯛꯅꯕ ꯃꯁꯤꯡ ꯐꯅ ꯌꯥꯝꯃꯤꯅꯦ ꯆꯤꯟꯗꯅ ꯈꯣꯏꯍꯤ ꯇꯩꯕ ꯊꯃꯣꯏꯗꯅ ꯅꯈꯣꯏꯒꯤ ꯖꯥꯇꯤ ꯃꯨꯠꯄ ꯉꯥꯏꯔꯤ ꯑꯁꯨꯛ ꯂꯨꯔꯕ ꯃꯇꯝꯁꯤꯗ ꯅꯈꯣꯏ ꯃꯁꯦꯜ ꯑꯃꯨꯛ ꯅꯨꯡꯁꯤꯅꯗꯕ ꯍꯧꯔꯕ꯭ꯔꯥ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯅꯤꯡꯗꯦ ꯑꯃꯅ ꯇꯧꯕ ꯑꯃꯅ ꯊꯥꯅꯗꯦ ꯆꯐꯨ ꯀꯥꯏꯔꯕꯗꯤ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯕꯅꯤ ꯀꯥꯎꯒꯅꯨ ꯍꯥꯏꯗꯅ ꯌꯥꯝ ꯐꯖꯕ ꯃꯅꯤꯄꯨꯔ ꯏꯃꯥꯁꯤꯅ ꯀꯞꯄꯒ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯁꯤ ꯊꯥ 4 ꯐꯥꯔꯛꯑꯦ ꯃꯩ ꯆꯥꯛꯑꯒ ꯂꯩꯔꯤꯕꯁꯦ ꯑꯗꯨꯅ ꯏꯃꯥꯁꯤ ꯈꯥꯡ ꯃꯊꯛꯁꯤꯗ ꯉꯧꯔꯒ ꯂꯩꯕꯅꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯈꯣꯏꯔꯝꯗꯅ ꯏꯃꯥꯁꯤꯒꯤ ꯑꯋꯥꯕꯁꯤꯗ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩꯅꯤ ꯃꯌꯥꯝꯅ ꯇꯥꯕꯗ ꯆꯦꯛꯁꯤꯜꯂꯨꯅꯦ ꯏꯆꯥ ꯁꯥ ꯃꯩꯇꯩ ꯅꯈꯣꯏꯒꯤ ꯌꯦꯛꯅꯕ ꯃꯁꯤꯡ ꯐꯅ ꯌꯥꯝꯃꯤꯅꯦꯅ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯌꯦꯛꯅꯕꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝ ꯌꯥꯝꯃꯤ ꯍꯥꯏꯗꯅ ꯏꯃꯥꯁꯤꯅ ꯂꯥꯎꯔꯛꯄꯅꯤ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯔꯛꯄꯅꯤ ꯆꯤꯟꯗꯅ ꯈꯣꯏꯍꯤ ꯇꯩꯕ ꯊꯃꯣꯏꯗꯅ ꯅꯈꯣꯏꯒꯤ ꯖꯥꯇꯤ ꯃꯨꯠꯄ ꯉꯥꯏꯔꯤ ꯑꯗꯨꯅ ꯆꯤꯟꯗꯗꯤ ꯌꯥꯝ ꯐꯖꯅ ꯉꯥꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯨꯡꯗꯅ ꯊꯃꯣꯏ ꯃꯅꯨꯡꯗꯅ ꯑꯃ ꯂꯩꯕꯗꯣ ꯏꯃꯥꯗꯅ ꯎꯕꯅꯤ ꯑꯁꯨꯛ ꯂꯨꯔꯕ ꯃꯇꯝꯁꯤꯗ ꯅꯈꯣꯏ ꯃꯁꯦꯟ ꯑꯃꯨꯛ ꯅꯨꯡꯁꯤꯅꯗꯕ ꯍꯧꯔꯕ꯭ꯔꯥ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ ꯇꯧꯕ ꯑꯃꯒ ꯑꯃꯒ ꯃꯨꯛꯅꯕ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯇꯧꯒꯅꯨ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯅꯤꯡꯗꯦ ꯇꯥꯅꯧ ꯑꯃꯅ ꯇꯧꯕ ꯑꯃꯅ ꯊꯥꯅꯗꯦ ꯊꯥꯅꯧ ꯆꯐꯨ ꯀꯥꯏꯔꯕꯗꯤ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯕꯅꯤ ꯑꯗꯨꯅ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯗꯕꯁꯤ ꯇꯧꯒꯅꯨ ꯑꯃꯅ ꯇꯧꯕ ꯊꯕꯛ ꯑꯃꯅ ꯊꯥꯅꯗꯕ ꯇꯧꯒꯅꯨ ꯃꯆꯦꯠ ꯃꯀꯥꯏꯒꯤ ꯐꯤꯕꯝ ꯂꯩꯒꯅꯨ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯖꯥꯗ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠꯇꯨ ꯀꯔꯤꯅꯣ ꯈꯪꯉꯨ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯟ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯑꯗꯨꯝꯕ ꯃꯅꯤꯄꯨꯔ ꯃꯦꯞꯁꯤ ꯁꯛꯇꯝꯁꯤ ꯂꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯕ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯦꯂꯥꯕꯣꯔꯦꯠ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯔꯤ ꯇꯧꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯑꯃꯅ ꯑꯃꯅ ꯇꯨꯡꯖꯟꯕ ꯑꯃꯅ ꯑꯃꯅ ꯊꯤꯡꯖꯟꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯨꯔ ꯇꯥꯐꯝꯁꯤꯗ ꯀꯔꯤꯅꯣ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯗꯕ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯤ ꯉꯥꯛ ꯂꯩꯔꯒ ꯑꯃꯅ ꯑꯃꯨꯛ ꯕꯟ ꯀꯧꯅꯤ ꯑꯃꯅ ꯑꯃꯨꯛ ꯋꯥꯀꯟ ꯏꯄꯝ ꯄꯝꯅꯤ ꯑꯃꯅ ꯑꯃꯨꯛ ꯃꯩꯔꯥ ꯔꯦꯂꯤ ꯆꯠꯀꯅꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯅꯣꯏ ꯃꯁꯦꯟꯁꯦ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯔꯀꯥꯟꯗ ꯇꯧ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯑꯗꯨꯝꯕ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯕꯗꯨꯅꯤ ꯂꯣꯏꯔꯦꯗꯅ ꯁꯤꯗ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯅꯤ ꯑꯍꯜ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯁꯤꯗ ꯍꯥꯏꯔꯦ ꯕꯟꯁꯤ ꯈꯔ ꯀꯨꯏꯅ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗꯥꯅ ꯑꯗ ꯑꯃꯁꯤꯅ ꯈꯨꯝꯃꯛꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯅꯍꯥꯟ ꯃꯈꯩ ꯁꯦꯜ ꯄꯥꯏꯅ ꯆꯥꯎꯊꯣꯛꯂꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥꯗꯒꯤ ꯍꯦꯟꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯁꯦꯟ ꯄꯥꯏꯔꯒꯁꯨ ꯑꯩꯈꯣই ꯕꯟ ꯇꯧꯕ ꯂꯩꯅꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯂꯩꯇꯕ ꯃꯗꯨꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯅꯕꯗꯨꯅꯤ ꯑꯗꯨꯅ ꯁꯦꯜ ꯄꯥꯏꯔꯒꯁꯨ ꯁꯦꯜꯗꯨ ꯊꯣꯡꯉꯒ ꯆꯥꯕ ꯌꯥꯗꯕ ꯁꯦꯜꯗꯨ ꯊꯛꯄ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯕꯟ ꯇꯧꯔꯛꯄꯁꯤꯗ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯔꯒꯁꯨ ꯀꯩꯝꯇ ꯇꯧꯕ ꯉꯝꯗꯕ ꯐꯤꯕꯝꯗꯨꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯍꯥꯏꯗꯕꯅꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯅꯕꯗꯨꯅꯤ ꯁꯦꯜ ꯄꯥꯏꯅ ꯋꯥꯖꯥꯎ ꯉꯥꯡꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯕꯟꯁꯤꯗꯗꯤ ꯀꯩ ꯗꯨꯀꯥꯟꯁꯨ ꯍꯥꯡꯗꯦ ꯂꯩꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯅ ꯆꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯝꯕꯤꯁꯨ ꯆꯠꯇ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃꯗ ꯊꯦꯡꯅꯕꯗꯨꯅꯤ ꯑꯗꯅꯤ ꯃꯣꯏꯅ ꯄꯦꯟꯅꯔꯤꯁꯦ ꯕꯟꯁꯦ ꯈꯔ ꯀꯨꯏꯅ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗꯥꯅ ꯅꯍꯥꯟ ꯃꯈꯩ ꯁꯦꯜ ꯄꯥꯏꯅ ꯆꯥꯎꯊꯣꯛꯂꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥꯗꯒꯤ ꯍꯦꯟꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯐꯤꯕꯝ ꯂꯩꯕꯁꯤꯗꯅꯤ
ꯑꯗꯨꯒꯨꯝꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯏꯃꯥꯁꯤꯡꯗ ꯁꯤ ꯐꯥꯎꯔꯤ ꯍꯥꯏꯗꯅ ꯀꯥꯔꯇꯨꯟꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯎꯔꯤ ꯂꯥꯟꯁꯦ ꯈꯥꯝꯃꯣ ꯂꯥꯟꯁꯦ ꯂꯣꯏꯍꯜꯂꯣ ꯍꯥꯏꯗꯨꯅ ꯏꯂꯦꯛꯇꯦꯗ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯃꯌꯥꯝꯗ ꯃꯗꯨꯒꯤ ꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯂꯧꯔꯀꯥꯟꯗꯅ ꯍꯥꯏꯅꯤ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯔꯤꯗꯣ ꯂꯥꯟꯕꯨ ꯑꯩꯅ ꯀꯔꯝꯅ ꯈꯥꯝꯃꯨꯗꯣꯏꯅꯣ ꯀꯔꯝꯅ ꯊꯤꯡꯉꯨꯗꯣꯏꯅꯣ ꯍꯥꯟꯅ ꯂꯥꯟꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯦ ꯀꯃꯥꯏꯅ ꯇꯧꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯈꯪꯅꯔꯝꯃꯅꯤ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯀꯩ ꯑꯃ ꯂꯩꯕꯅꯣ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯍꯪꯅꯔꯤꯁꯦ ꯊꯥ 4 ꯍꯦꯜꯂꯛꯑꯦ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯂꯧꯈꯠꯇꯦ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯨ ꯍꯧꯖꯤꯛ ꯍꯥꯃꯨꯗ ꯂꯩꯔꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯌꯣꯟꯁꯤ ꯀꯗꯣꯝꯗ ꯆꯠꯀꯗꯒꯦ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯄ ꯑꯗꯨꯅ ꯂꯤꯗꯔꯁꯤꯡꯗꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯗꯦꯜꯂꯤꯗ ꯂꯩꯕ ꯀꯦꯝ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯑꯃ ꯂꯧꯔꯒ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯈꯣꯏꯗ ꯀꯔꯤ ꯈꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯃꯁꯤꯗ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯑꯗꯨꯗꯅꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯔꯤꯗꯣ ꯂꯥꯟꯕꯨ ꯑꯩꯅ ꯀꯔꯝꯕ ꯈꯥꯝꯗꯣꯏꯅꯣ ꯀꯔꯝꯕ ꯊꯤꯡꯉꯨꯗꯣꯏꯅꯣ ꯍꯥ ꯑꯗ ꯁꯤꯒꯨꯝꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯐꯥꯎꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯏꯂꯦꯛꯇꯦꯗ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯗ ꯐꯥꯎꯕ ꯃꯌꯥꯝꯗꯣ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯟꯅꯤꯁꯤꯅ ꯄꯨꯊꯣꯔꯛꯄ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯕꯥꯂꯣꯍꯦꯒꯤꯁꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦꯍꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯕ ꯀꯥꯔꯇꯨꯟ ꯌꯦꯡꯕꯤꯌꯨ ꯆꯤꯡꯗ ꯄꯣꯁꯇꯤꯡ ꯊꯥꯕ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯑꯗ ꯍꯥꯏ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯕꯨ ꯆꯤꯡꯗ ꯇꯥꯕ ꯑꯩꯈꯣꯏꯁꯦ ꯈꯔꯗꯤ ꯐꯔꯦ ꯍꯦꯟꯅ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯦ ꯆꯤꯡꯗ ꯇꯥꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯗꯨꯗ ꯑꯃꯁꯤꯅ ꯈꯨꯝꯃꯛꯑꯦ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯨꯅꯤ ꯀꯥꯟꯅꯔꯤꯁꯦ ꯑꯩꯈꯣꯏꯗ ꯅꯠꯇꯦꯅ ꯑꯗꯨꯅ ꯁꯤꯗꯩꯗ ꯆꯤꯡꯗ ꯄꯣꯁꯇꯤꯡ ꯇꯥꯕꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯗꯒꯤ ꯇꯝꯗ ꯇꯥꯔꯝꯕ ꯃꯌꯥꯝ ꯑꯃ ꯎꯀꯤꯜꯗꯒꯤ ꯈꯪꯗꯦ ꯑꯃꯗꯒꯤ ꯈꯪꯗꯦ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯊꯕꯛꯁꯤ ꯀꯥꯟꯅꯗ꯭ꯔꯦ ꯌꯥꯝ ꯐꯖꯅ ꯐꯨꯜ ꯁ꯭ꯋꯤꯡꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯗꯨꯗꯤ ꯄꯥꯛꯅ ꯑꯣꯏꯗ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯩꯈꯣꯏ ꯕꯟ ꯕ꯭ꯂꯣꯀꯦꯠꯃꯛꯇꯤ ꯍꯧꯖꯤꯛ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯊꯔꯤꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯑꯗꯨꯝ ꯂꯩꯔꯛꯄ ꯀꯥꯔꯐ꯭ꯌꯨ ꯂꯩꯁꯜꯂꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯌꯥꯝ ꯐꯖꯅ ꯐꯨꯜ ꯁ꯭ꯋꯤꯡꯗ ꯇꯧꯕ ꯍꯥꯏꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯎꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯁꯄꯣꯁ ꯆꯤꯡꯗ ꯂꯩꯕ ꯄꯣꯁꯇꯤꯡ ꯇꯥꯕ ꯃꯌꯥꯝꯁꯤꯡꯁꯨ ꯍꯧꯖꯤꯛ ꯑꯝꯇ ꯆꯠꯅꯗꯦ ꯑꯗꯒꯤ ꯇꯝꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯆꯤꯡꯃꯤ ꯀꯥꯡꯕꯨ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯑꯃꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯨ ꯂꯥꯛꯇꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕ ꯃꯐꯝ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯦ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯊꯕꯛ ꯇꯧꯔꯤꯅꯣ ꯀꯩ ꯇꯧꯅꯣ ꯍꯥꯏꯕꯁꯨ ꯃꯌꯥꯝꯗ ꯁꯨꯝ ꯆꯃꯝꯅꯕ ꯑꯃ ꯑꯣꯏꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯅꯤ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯟꯅꯤꯁꯤꯅ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟ ꯌꯦꯛꯂꯛꯑꯀꯥꯟꯗ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯀꯔꯃꯆꯥꯔꯤꯁꯤꯡꯅ ꯀꯔꯤ ꯐꯥꯎꯔꯤꯒꯦ ꯍꯥꯏꯕꯗꯨ ꯎꯠꯊꯣꯛꯄ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯀꯥꯡꯕꯨꯅꯤ ꯑꯗꯨꯗ ꯄꯥꯎꯃꯤ ꯑꯃꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯄꯥꯏꯔꯒ ꯍꯪꯉꯦ ꯀꯃꯥꯏꯅ ꯍꯪꯉꯤ ꯃꯩꯇꯩ ꯉꯥꯛꯇꯣꯏꯔꯥ ꯀꯨꯀꯤ ꯉꯥꯛꯇꯣꯏꯔꯥ ꯄꯣꯄꯤ ꯉꯥꯛꯇꯣꯏꯔꯥ ꯄ꯭ꯔꯖꯥ ꯚꯥꯞ ꯇꯥꯍꯟꯕꯤꯌꯣꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯩꯔꯤꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯅꯠꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯃꯌꯥꯝ ꯆꯪꯉꯛꯈꯤꯕꯁꯤꯡꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯩꯈꯣꯏ ꯚꯦꯂꯤ ꯑꯦꯔꯤꯌꯥꯗ ꯖꯒꯥ ꯈꯔꯗ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯀ꯭ꯂꯥꯁ ꯇꯧꯖꯔꯒꯁꯨ ꯂꯩꯔꯤꯕ ꯑꯥꯎꯠꯁꯀꯠꯇ ꯄꯦꯔꯤꯐꯦꯔꯤꯗꯗꯤ ꯑꯩꯈꯣꯏ ꯅꯣꯔꯃꯦल क्लास तौब लेट्री अदगी तोंगा तोंबा स्कूल कॉलेज मयामा अदुम बस सिक्योरिटी फोर्स लेशनबगी अदना मदुगी स्कूल कॉलेज हुमफुगा तरेर हुमफुगा मापन ओइनगनी सब्जेक्ट टू करेक्शन अदना सुम मयाम से अखोइदि मोइदि क्लास होगिरो एना कोई एजुकेशन डिपार्टमेंट ना चे थोकिबसु लेबने दे हाजि लेरिबा असम राइफल्स ता हंगिने बदना मैथै ngaktoira कुकी ngaktoira पोपी ngaktoira प्रजा भाव तांबियो अदना खोइ मयाम जो हाइनै सेप्टेम्बर अक्टोबर सिददी कोई पोपी से लोप लोरने हाइदना मधु ममुंगददी इरांग लोइदरा हजि सेंदक मरक सेमु इरांग से खरे लेपी मरुइना खोइ आरटी लेपी कांबु सिंगजु फ्रंट लाइन द लरिबा सिंग से मोय कोक्सलगा अदुमा मेडिकल की टीम करी टीम मधु थादोकनी हाइदना ममांगदा खोइ प्रेस रिलीज थोखिबा लेरे अदुना हजि फिल्म सिदा असम राइफल्स की रोल से कइनो असम राइफल्स की मोता तो पहा लागनी हाइबा मयाम ngangnabsu lei सेरक सिदा खोइ रैपिड एक्शन फोर्स कांबुसु तपना तपना फेसमेन द लोथोकनी हाइबा फमसु नहान जखुगी नेशनल पाव से फोंदोखिबा हमसु लेरबनी अदुना मणिपुरदा हौजिक असम राइफल्स अदुगा पैरामिलिटरी फोर्स दौरिबा रोल्स करिनो हाइबसे मयामना दुम हंगनरा वफमनी अदुदनी युमफम मोरकन हंगाइसे बैते ngaktoira कुकी ngaktoira पोपी ngaktoira प्रजा भाव ताहलो अदुना मयामन खंगरे करिनो हजि लाइफ फिल्म से हाबसे मथंग तो लाइफ कोई पीपल्स क्रॉनिकल ने पीपल्स क्रॉनिकल की लाइबसे विट्टी वेडनेसडे हाइबो कार्टून नि यंगयु मयामदा विट्टी वेडनेसडे मोय मयाम से कोई दिल्ली दे चतबगी सेंदुने अदुदा लीडर्स ने हाय
I have faith in the high command. I have high command. I am strong. So whether I resign or not, I resign to I cannot decide until I reach Delhi. I Delhi I resign to issues high drama voltage, high voltage drama ni kain haina ki ba mayam theng nagre akoi resign to ba to du phom da mayam tholtuna to bu yaru hadana adu mayam legre to sumaram sa di hadana mayam thono ki lei bidni maram sa ba thabuk to biram hadana praja sing mayam tholo ki duna hauji fo da tha mari henjela ba sta Manipur phom se kram haina lei ki si amna thu hang amani adne sai Delhi de chale ba mana thaja ba thami ba Delhi ki high command ma ja resign to bu na to da ba se high command ki mukha pole I Delhi chitadi khangoi I desu high command am chong na thazaba thame haidana ngasagi lairiba leaders sing duna kale wakal londu hairiba cartoon sida puthoga unab honabani nam phazaba cartoon en thamjage adana ngasi di ELITETV gi test of cartoon gi mahaw patang sai election jage meng ta video subam kana khuram jabulena kaine ne bething nijeri pine birsi Adom gari macha darkar oibibra supna gi minute kuntra gi manungda document ichang changdana bespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare Akupa marul kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Bro Kudong Chaba si Mangan Bigano ngasi mag contact tobirau terms and conditions apply